Image Paodam tabiri po khai punamapu taram nok sabagolay na krumjari. Masigi maroy Paodam. Taranipal Suba the Great June Uprising Unity Day Thoram Bangladesh, Assam, Tripura, Jiribam, Amadi, Morena Chimbadagi Mioy Kaya Yauna Pantokre. Jammu Sum Kashmir ki Anantnagda Security Force ka terrorist ka Kutonabada terrorist ani hatkre. Loinana Juvenile Association na KPSC bu Mapal Suinoda Mighty Babikre. Mapungoy paung pizari. English ngani amagi June taragani palda lamda masigi miyamna honarubana tawdana horakiba Manipur gi ngamkhai kaiba yaroi haiba ihoda thawaina pontha pikiba athoba thobi singi mafamda haikat lekat tamduna amadi ikai khumnaba utpagi ningsing thauram chai khudingi leptana pangthoknaba gumna ngasisu amuko amadi UCM gi apunba the Observation Committee the Great June Uprising Day na sinduna athoba singi mafam lenda oiriba Kekrupata Taranipal Suba the Great June Uprising Unity Day ki thauram pangthokre. Manipur gi apunbagi saktam ngangnanaba amadi ngamkhai kannabagi damakta athoba athobi Taranipal na yatafam oikiba Kekrupata pangthokiba thoramadu ayuki pung 5 tabadagi yakairol saktuna haudokhi. Ayuk pung 3 lekhidraba singi mafamda lining laisol gi thoram pangthokhi madugi matungda lekhidraba athoba athobi singi mafamda minute ani tumina leptuna amadi haikat lekat tamduna ikai khumnaba utkhi. Tungda Manipur gi tongan ba mafam singdagi lakpa miyamna athoba singi saktamda leisu katuna ikai khumnaba utkhi. Thoramasida Bangladesh, Assam, Tripura, Jiribam amadi Morena chingba mafam singdagi mioi chani kuntra romna saryakhi. Thoramasida Observation Committee ki Vice Chairman UCM ki President Sunil Karamna haiki haukiba kumja English ngani amagi June taraga marida without territorial limited haiba warol yauba Bangkok Agreement aduna Manipur gi ngamkhaida singarakpadagi khoisawnaraba miyamna horakiba ihowaduda athoba athobi taraga nipal na thawai na pontha pikiba adu India lengana amuhanna thohandanaba honagadabani thoramasi chahi khudingi pangthoktuna laklabasu India lengana ngamkhaida singnabadi leptri karigumba Manipur gi apunbagi saktam thugainaba silakba amadi kanglok furup ki marakta tokai tananaba silakliba thausil thorang asi India lengana khudaktagi lepkadabani karigumba leptaba tarabadi lamdamasi hana maningtamna leijaramba lamdamamani haibasi kauroidabani Lamdamasi ki lengana so miyangi hulkhangna tawpam thokpa thabagadu tawbiyo amuko gi President PH Devanna paumisingda haiki aikoi iningi kha tamna leijaramba Manipur India da tinbadagi ngamkhaida akiba leirakli aikoi masel ichilinau oina nungsi chanana areileta chaminaduna hingminarakpa punsirol adu India na thugainabagi damakta divide and rule policy kaya sanarakli Chingina looma tangina looma chana halaga khaibung tana basiliba thorang sing asigi mayokta aikoi chilinawni ima amategi masani aduna aikoi kainaba yaroi aikoi punna hingminnagani awana punna saruk yaminagani haiba wakhalonda June 19 gi thoramasi pangthokpani mamangaidagi hauna ipa ipuna ngaktuna laklaba iramdamasi ngasisu ngakhigani haiba achetpa fireb adu lominari Leriba organization sing naso miyangi mayokta thabak toroi miyangi apamagi maikaida thabak jangsinngani masida natana lamdam masida leminariba furup masel amadi miyam amata oina pulli haibasi ngasigi thoram masina India lengakta mayek sengna takle amadi apunbagi saktam kaiba pamde haibadu takli Manipurda ngamkhaigi akiba ngasisu leiri asigumlaba aikoigi saktamda singnarpasing thengnanarba lamdam masida leiriba furup Kangluk khudingmaki thodang lei aikoi punna amata oina leminaraba matamda tata mapangi safu amatana thugaiba ngamloi The Great June Uprising Unity Day English ngani taramapalgi Publicity Subcommittee gi Convener Kuraijam athobana nungi warol piraduna hai India haiba leibak ase kaidong nungda aikoi gi yaifanaba khanba leibak nate India gi hanagi Prime Minister Atal Bihari Vajpayee gi matam kumja 1998 ki
July gi chaichat kunmanga da Kanglaipak Manipur gi lehauga sanaroidaba NACN IM amadi Government of India ani gi marakta ceasefire gi ahanba yana chema khujek pinaduna chanaba haukiba matam maduda Manipur miyamna karisu pendaba lekhide ahoina dumna nungaina ki nakalamaromda maduna irang kharadang orabasu hantharaklagani haina khanduna Manipur miyamna thoina pamdaba phongdokna khide irang hantarakpa amadi santi poroknaba khongthangni khanna leinaki adubu kumja English ngani amagi June thagi tang 13 gi Bangkok Declaration numita chahi mari chanagani haina yanakhiba yanache adu makatana tangdu leitana leiba yananabagi pandam mamada chahi amaga amuk sangthanabagi ceasefire agreement asi chananabagi wafam lakpa matam madudadi NSNIM gi operation area ase pakthok chaktohanduna awang nongpoki mafam khudingmakta Nagaland ga tainaba state singda naga haiba kangrup singna su hek khunda leitaba mafam khudingmakta chanahanba haina yanaduna Bangkok da matam madugi India government ki imagery oina ke Padmavaya amadi NSNIM gi General Secretary Tungalen Muibaga khuyek pinaduna yanakiba adudadi Manipur gi lamkhai gi sarukta sangsilaktuna Greater Nagaland ama sembagi wafam amaromda oina saphonglakpa matam madudadi chahi lisingani henbagi masagi maning makha tamba lebak amagi saktam kaidana leijaraklaba Manipuri amatana yaningkhide asigumlaba India government ki thawong asebo yaningtaba pendaba phongdoktuna Manipur gi miyamna araiba pambai sizinaduna lebak kaidana ba honarakpada athoba thobi punna miyoi 19 na masa mama lebak ki damakta mathwai thakibani hainasu athobana phongdorakli aikoi naga oina maitei oina amadi Indian naroi na ubagi nate aikoi bu mitop jat manadaba racist oiba Tangluk puruk naiba mityengda yengduna kumyo yose nanaba honarakli bani haibase puruk kudimaki mafamda observation committee ki maikai appeal tawjari asi Manipur gi miyamna mitai naga kuki pangal asina wanariba mayamase aikoi amutang punsinduna India gi puruk naiba lenga lining khaiba wakalona se Lamthing minana nugi tanja amatamdi lomin naduna lepa amagi miyam amatana hauba miyam yawma hauduna thengna minarasi Tara Nepal Suba the Great June Uprising Unity Day English ngani tara mapal thorongi saruk ama oina athoba thobi singi yata phamoiriba ke krupat ningsing khubamda kunai gidamakta kathokpa I haiba I dan tobagi thorom amasu pangthoki Jenims, RIMS, amasung private hospital singi blood unit ki official singsu saruk yaduna I dan tobagi thorom adu yamna mai pangna sathaki punna miyoi chani romna I dan tawki Blood Bank and Transfusion Unit District Hospital Thawal gi mityeng makhada Royal Fitness Academy Gym RFA Thawalna Tears of Mother Cannot Save Her Child But Your Blood Can haiba team da June 19 gi thoronga mari leinana nongmagi oiba blood donation camp among us academy sigi thawal wangmataba sorok makada leiba gym da pangthokre Arjun awardee wangkem sandyarani amadi transgender amayauna gym masigi sanaroi kuntrana EPK camp atuda RFA thawal gi founder akoijam Lasmina phongdorapada sanaroi singna EP bada hakchangda karisu sokningai oide haiba paujelasi pibaga loinana athoba singi nume June 19 na lakbada athoba singi mafamda ikai khumnaba utpo oina RFA thawalna ahumlak suba oina blood donation camp ase pangthopani amadi camp ase bu mai pakhan biriba district hospital thawal gi doctor amadi staff sing busu apenba phongdoraki Chief Minister N Biren Luchingba lengakta portfolio Kwaidagi yamna paiba Minister TH Bisorji tagi handak power amadi works portfolio lokthokraba matungda nakpak taraktuna Delhi da satuna BJP party ki luchingba kaya unaruraba matungda TH Bisorji ngasi nungtil Imphal thorakre Minister Bisorji na Imphal International Airport da paumising na hangba wahangi paukumda hauji goiriba lengaki charangna phiba masi athuba matamda BJP party ki center leader singna laktuna athubada warisin puraklagani hauji goiriba phiba masida media gi chilinau singna bhamna saraga pau phongmana miyamda chamamnaba kaya pokle masi achumba pau oina phongbiyo BJP party ase discipline yamna leiba party ni aina hekta wangang ba nate party ki leader singna laurakadaba firet ni aduga paumi singna handak portfolio lauthokhiba sida
kari mot leibage haina hangbada portfolio loksin haibasi chief minister gi mathauni masina aigi kari su akai leite tobada bu handaki overdraft tabada action oina puthorapa asina praja miyam da chamamnaba ma oina thokli power amadi works da sell hana kai thokpa lekhide haibadu praja miyam da sengokre handaki overdraft asidi matau karamna takhibano haibadu akangai singna khanglangani Congress Party na panba matam da so overdraft takiba kaya leiki adu so amok phaki haiki aroi boina miyam da hangjaning badi party asi manung da magi party haiba wahai sing topi oduga party ki lusing basing laktuna achumba sengba puraklagani haiki thasi ki tang tara tarukta more da leiba 43 Assam Rifles na Indo Myanmar border gi Ganesha gate mayadagi foreign liquor bottle Chama Funipal, Mui Anidagi, Fagat Bangam Krehadi. Indo Myanmar border, the Lona Yadaba, foreign liquor, Kra Putokada, Rehaina, Akanaba Pauma, Fangadagi, border da, Frisking Tobada, Heidi by using Adu, Fagala Kibani, Fagalaba using Adu, Lupala, Amarongi, Ogani Heidi, Fagalaba Polam Sing Yauna, Mui Aniadu, More the Labor Custom Preventive Force, the Kusina Krehadi. Masinong tilpung ahum rom tabada Imphal West District manung chanba Wangoi Higher Secondary School gi chokidar gi quarter type 1 amasung 2 khangaudana mai horakpadagi chakre mai chakle haiba pau tabadagi Manipur Fire Service Headquarters Imphal dagi fire tender ani mayang Imphal Fire Service gi fire tender ani yauna mai kanbagi thabak sathaki mai chakwa duda quarters manungda leiba Freeze upuna jingba polam kaya tumna chakre hairi punna lupa lakh tara henbagi mal chang mang takre chokidar adugi mamingna longjam bobicha chahi kunthra manga apok paira pot kawi hairi Lamding Educated Welfare Association Liwa Lamding Kumanthem Laikai Thobal District na lamlaki sa uchek singbo kanana bagi pandamda sa uchek fariba myoi singi mathakta changselakpa club asigi drive da club asigi thomi singna uchek lang achoba fit chahum lom sangba lopak lang ama lamding lokol dagi phagat kre aduga lang thaklamba myoi sing adusu nan thoktuna cheng kre hairi liwana lamdam asongge lobuk lamangda lamlaki sa uchek phabidana na ba haiduna miamda thamjari aduga sa uchek hadopana mahusagi khal kaitharatuna male masi myoi bana leibada nuaitaba mafam ama oire haibasi ekoina punna Bab Taminarasi, Aduga Sarkarna Toba Iduna Lerabadi, Equi Nomanomagi, ecological balance, Kaitarak Lagani Haibasi, Punna Kaminasi Haina, Lamding Educated Welfare Association, Amadi, Lamding Comantem Lekai Tawalgi, President Nathat Pungtorokli. Manipur gi yauna lalhogi Kongchata Mayona Riba, Fibam Kudimaki, Paukum Piraduna, Miyam Amadi, Yawalub, Anigi Marakta, Wakal. Taminaduna Lanteng Minaba Yamna Mathau Tai Haina Maoist Communist Party Manipurgi Coordinator Kyongan Mangangna Thadoropa Cherolamana Hairi Cheolasina Makha Taraduna Pangna Sanaba Natragana Fanaba Utna Waina Kumlaga Sakiba Fibamna Miamsu Wakal Tahaudaba Lalausu Kumang Chokshel Haudaba Kangkong Chaiba Fibamasi Yorokibani Manipurda apang mami leite adubu oijaba fangnanaba pangsinaba maril pandabagi apang basaduna leibadi yamna lei aduga khudingmak asi miyambu namporaga punaba khonabadagi oirakhibani lengana sumiyamgi machil menanaba NSA pansinba natragana khusemgi mihat chathaba aduga yawol lalup singna so miyambu wakal tahan bagi mahuta miyamda onsinduna chai thangba madi pamdaba thawong sing chathabaduna loicha oiriba miyamna ngasigi pangsinaraba tangka gasida lekhibani lalhaubana bom thamnamliba sel khainanabani aduga lebak sawgatuna ngangliba sina oijaba fangnabagini aduga angama thau mayamna ngangliba sing asi kayamu yamna oidaba yauri haiba miyamna khangdaba nati aduga Pibam Masida Hoti Kunaida Mathau Taribadi Awanba Pamba Lyric Laisu Haiba Mayam Punsinuna Ichang Thona Achumba Yaul Liglam Amada Miamgi Mangzil Thana Chongtotuna Miam Bulamjin Baduni Aduga Kudamoina Dr. Nara Bodka Riba Karigino Ojik Cheng Kejida Lupa Yankai Yoruba Mata Masida Tumina Laitopagi Mahuta Miam Horga Cheng Huranba Yaroi Haiduna Uralibado Chingtolaga Miamda Yentopada Dr. Narana Mangjil Tarabadi Lengana Faduna Kashum Sangda Leragadi Miamna
lei pareng khulangani aduga chindana communist ni miyamgi yaifana bani khanbani aduga marxism gi lairi yamna parabani haibana chanaba yaroi amaromda electronic media da chathariba khana nainaba kaya da editor kaya na lenga ki achumaran kaya miyamgi wakhal losing oinaba phongdoklamli adumainama BJP gi su oigera Congress gi su oigera advertisement ama lakpadadi lenga su phagera pharoigera pauche aduda chauna hapkani maramdi advertisement chaurabadi mamal wangi adumainama miyamna sel loraga bot thadariba su chumlibra lalibra miyamna nainaba yai pumna magasi wakhalona madi thabak ani gi marakta lamnarakpana pumna magasi kham thengna lekha tahalapani manipurda lairi khara hairagadi thomi oiningde aduga think tank ni haiba yanaba PhD tauba natragana lairi phongba mi gi masing yamkhalakle aduga intellectual activism gi wahan thogasi mifamda mi ai tangbal loba adu khakta nate aduga khunaina lekha tarakli ba sida sigumlaba maram singa sina achoba maram mama oiri punamagasi oiduna so Maoist Communist Party Manipurna thajaba mangbalaite maramdi lairarba lomi semi miyamna owanba pambagi chang yamna hengatakli hojik National Party da miyamna thajaba mangsilakle aduga lanpham asida mission journalism patriotic regional force aduga progressive intellectual activism democratic social activism sagatpa mathau tai kongpam asida leblaba Maoist na regional force sing makoigi Pivam Singh Fagananaba Midyang Thamlapani North East India Development Party ki lairi political ideology ase electricism da best tawi aduga mase hongdokte ba fawda Maoist ki regionalism yumpham oiba unity asina punsindana naba warep laure aduga Manipur People's Party na makoi gi saga sating gi chayena ba oibana tha khuding gi makoi gi saga sating gi lupa asida pikhalak naba khangalakle Lemauriba atai regional party sing ase centrist oiba amadi organization semgatpagi mami tadabana makhatana matam khara yengkhigani kulai baba lalhau lup singdaso Maoist na angamba mateng pangduna lakli adumaina makhoi gi internal affairs study hiram amatada lup asina khut thingjin balaite adubu leibaki oiba tangdu leita daba fibamda laklagadi mateng khudingmak kakkani aduga hojik tongan ba tactical unity semgatnabagi damakta Maoist na lauriba khongthang sing asida miyamna so mapung fana sagotpiu hairi ngasi angan bada Jammu Kashmir ge Anantnag district da security force ka terrorist singa kothongna bada terrorist ani hatkre aduga lanmi amana said oikre hairi Marhama Bijayawara area da thokiba kothongna bagi thodo aduda atopa lanmi amaso aso pannangkre hairi nungalamdai da lanmina thibo bumbagi thabak chatharingai da terrorist singna grenade ama langsilakibani maduda army major ama soki matungda sopa duna maram moiraduna lekhidabani hairi masigi thodo ase pung kunmari gi manungda anirak suba thodoni hayeng Prime Minister Narendra Modi na political party punmaki oiba meeting ama kaurakiba aduda West Bengal Chief Minister Mamata Banerjee na negative oiba pawpum pikre PM Modi na putholi by agenda one nation one election hairibadu nongatada khanaba loibangam loi opposition party ayambana so PM Modi gi wafamado yakide parliamentary affairs minister Prahlad Joshi da thaba chithida ibada West Bengal gi CM Mamata Banerjee na pikiba wafamadu di subject adugi white paper ama puthokadabade CM Mamata Banerjee na makhatana phongdorokibada wafamadu khanabada election experts singsu yahongadabani hairi Taratare Suba Lok Sabha ki MP Singh wasak lobada All India Majlis e Itladul Muslimi ki President Asaduddin Kwasina Jai Bhim Jai Mim Tasbir Allahu Akbar Jai Hind Haiki wasak loroba matungda Kwasina Parliament Register da sahi tawba kauki amuhana laktuna sahi adu tawraki Bharat Mata ki Jai amasong Bande Mataram haiduna BJP MP Singh slogan laukibagi matangda hangba wahangi paukumaina Kwasina haikibada madu afabagi khudamni haina lawi aduga makoina Indian Constitution bo ningsing lamgani thajai loinana Bihar da angang mayam ama sikhiba dusu kauramloi aduga Nitish Kumar gi Janata Dal United na BJP ga chungsin aduna government lairiba Bihar da chayol ahungi manungda angang chamaga kuntra sikrabani Hyderabad gi Tamari Rak MP oina Karakraba Kwasina haikibada Prime Minister Narendra Modi na Mandir Singda changba
ngambani na mahakso masjid ta chatpa ngami aduga Indian Constitution na Indian khudingmakta mana chatningba dharma chatchabagi hak pibani na BJP gi government lerbasu karisu kiningai leti haiki Rajasthan की कोटा दगी अनिरक MP ओइना कारखरबा BJP की ओम बिरला ना NDA की स्पीकर की फंग की दमकता मिरेप ओइगदौरी लोक सभा की मिफंग की नुमिनिनी चनबा नुमिता चाही यांखैतरे सुरबा ओम बिरला बो लोअर हाउस की स्पीकर ओइना खलगनी ओम बिरला ना ममांग की स्पीकर सुमित्रा महाजन की महुत सिलगनी ओम बिरला से MLA ताम अहुमलक अदुगा MP ना ताम अनिरक काखरे निंथौकाबा नुमिता MP चाहुम हेना बीरेंद्र कुमार ना Protem Speaker Oina Wasak Lahonki MP Tam Taretla Karaklaba Birendra Kumar Bu Protem Speaker Oina President Ramnath Kovind na Hakibani Anoba Speaker Khankibaga Protem Speaker gi Matamsu Loikre Sanabi Paodam District Sports Association Coaching Sindona Association Asigi Playground Chathariba Third KSS Tikendrajit Singh Under 13 Boys Football Tournament King Asisanakiba Match Star JA na KPSC Bu Panjal Mapal Sunoda Thokre J की Panjal Singh adu K8 Rishikantana match की minute taret taramari kunmari amadi yankhai taret KSS Frankina minute kunipal amadi nifumapal nungchoina minute nifu taret amadi nifumapal and baichungna minute yankhai mari chatpada chankibani Social Development Athletic Union SDAU Tekchamna Sinba Anisuba SDAU Trophy 2019 7A Side State Level Village Open Football Tournament ngarang team kunithoina saruyaduna Tekcham High School gi playground da hawdokre ngarang ahan basanakiba match da Kaching FC na ayang leima tenthabu panjal ahum soino da thoikre aduga football tournament adu hawdoki thoram da Langathel Jilla Parishad ki member Soibam Ongbi Chawba Devi SDAU की President Soibam Ganda Amasong Tekcham GP की Pradhan Langpoklakpam Iboyaimana Mathang Sina Athoiba Michung Thoromapu Amasong Akhanaba Michung Aina Serbiaki Masi Sanagadaba Hanba Ground Langatel FC की team Laktabadagi Wangjing FC na walkover Fankre Aduga Anisuba Ground na RPU Papalna FPMC Khongjombu Panjal Mapal Amada Mighty Piki RPU gi Panjal Singh ado S Surjitna match ki minute manga aduga sana jawbana minute tara taru kulumdoi lalitna minute kunmathoi amadi kuntra Banerjee na minute kuntra taru sana machana minute nifuni thoi amadi nifu taru Michael na minute nifu manga chatpada chanki FPMC Khongjom gi amata ngairo Panjal aduna ngan thoibana minute tara humdoi chatpada chankibani Aroibada Maroibao Umhana Pizari Taranipal Suba the Great June Uprising Unity Day Thoram Bangladesh Assam Tripura Jiribam Amadi Morena Chimbadagi Mioike Yauna Pantokre Jammu Sum Kashmir ki Anantnagda Security Force ka terrorist ka Kuthonabada terrorist ani hatkre Loinana Juvenile Association na KPSC bu Mapal Suinoda Mighty Bapikre Masih dalam tadi mes Paodam loisinjari miambu muhana kurumjari.